Ngasi Manipur Exploring Knowledge YouTube channel asina pujarakli honglakliba COVID-19 virus ki masak mawong hauki chahi 2019 gi aroiba sarukta China gi Wuhan hariba city asidagi tamthiraba malem pumba chaitheng piriba COVID-19 gi case ahanba thengnakhi laina makhal asi severe acute respiratory syndrome coronavirus 2 samna SARS-CoV-2 haiba virus asina thonghanmani laina asi malem sinba thungna sandoroktuna saitheng piri coronavirus sandorokpana virus asigi masak mawongsu nongma gi honglakli 2020 gi November tang manga da United Kingdom da COVID-19 thengnanabagi damak lockdown chatharami lockdown aduna maram oiraga UK gi city ayamba COVID-19 gi case masing hantharakhi adubu lockdown chathaduna chekhin thorang lokhaliba city Kent tadi COVID-19 gi case masing asum hengalakhi December gi angan basarukta UK pumbada COVID-19 gi case hantharakpadagi athingba khara komthok uraba matung thaudok asi thokhibani masidagi COVID-19 gi matangda research tawriba singna Kent hariba city asida karigumba khara thoe haibadi COVID-19 gi virus gi masak mawong hongle haiba khangba ngamki masi anauba SARS-CoV-2 gi anauba variant makhal amani masi hena launaganba sandokanba virus amani haiba khangba ngamki virus asi England gi kha nongpok thangba sarukta hena sandokhi tha ani gi matungda tongan ba laibak kunthra dasu sandorakhi tha manga gi matungdadi USA da yamna paksana sandokanba virus ama oira laungarakhi masigi matung tongan ba variant kaya amasu malemgi mafam kaya da thorakhi masi kamdauna tholakpano haiba malem miyamna hangnarakhi haujik virus haibasi karino habigi matangda makhatana yengminasi virus haibasi protein gi kuyom amani kuyom asigi manungda genetic material sing haibadi DNA RNA yauri genetic material sing asi tongan ba molecule sing na sabani molecule sing asi mathang manau naina niyom amagi makhada arrange tawduna lei masina virus ki mathau tongnabagi damak protein puthokpada mateng pangli virus ki amatangaraba pandamde virus masing hengalhanbani adubu masi virus masa matomtana pangthokpa makti ngamlamde masing hengalhanabagi damak atopa body ama makhoina sijinai virus na mi amada changlaba matung virus aduna mi adugi cell sing sijinaduna virus masa aduga sapmanaba kaya ama sandorai mamangda pangiba genetic material sing sabada sijinaba molecule singi mathang manau naiba adu kaidana sapmanaba virus kaya ama body adugi manungda sandorai karigumbada sandorakliba virus singdugi marakta yaugdaba molecule sing chithaba natraga henjinduna natraga arrangement adu kaiduna hanagi virus masaktagi khenaba anauba ama thorakpasu yawi masibuni mayamna mutation haina khangnaribasi masigi thawong asi leptana chatharabadi virus ki masak mawong honglaktuna anauba variant kaya ama thorai COVID-19 laina asigi virus SARS-CoV-2 da yenglagana 2019 gi December dagi horaga sandorakpana virus adugi mutation kaya ama thokhi thokliba mutation sing adugi marakta anamba matamda virus adugi mapangan sonta handuna miyobigi samajda akaiba pidana masa mathanda muchakhibasu yawi adubu maikai amaromdana mutation leptana chathabana virus ki mapangan kangkhal halaktuna miyoibada landaba amuk horakhi masini aikhoigi scientist singna 2020 gi September da nemdaruraba COVID-19 gi laina gi matangda amuk hanna miyamda chekhinwa thamlakhibadu coronavirus asi machin tumba protein gi sarukna koshelaga lei adugumba protein aduna miyobigi cell da punsinna leiba amadi cell adugi manung changbada mateng pangi adubu virus aduna cell ga punna leiba aduna cell dugi ngakthok chabagi pangal aduna cell manungda changba ngamlamde adubu coronavirus ki variant B117 scientist singna alpha variant haira khangnaba asidi protein gi saruk aduda mutation hanjin thokhibana virus aduna cell da yamna laina punsilaga leiba ngamlami masina virus aduna hena sandokpada mateng panglami masini aikoina tamthiraba COVID-19 gi strain ama thora e haina khibadu COVID-19 gi virus SARS-CoV-2 mutation hanjin thokhibana hojikti tamthiraba variant kaya ama thorakli aikoina ningsingadabadi mutation haibasi khangaudana thokpa asoiba amani virus asina aikoigi akoibada kuina lairiba makhai miyoibada sandokpagi sangsu hengalakani sandokpa heliba makhai anauba variant kaya ama thoraktuna hena sathirakpasu yai
World Health Organization na virus ki protein gi sarukta thokpa mutation maram oraga variant makhan manga confirm tawkhre makhal sing adudi alpha beta gamma delta amadi lambda variant ni inau nobada delta amadi lambda variant makhal ani sini India da handak thenakhiba adu delta variant ni masi double mutant harakasu khangai makhal asi hena sandokanba hana COVID-19 na nakraba miyoi amadasu irai laina changma ngamba variant makhal amani loinana haukiba nongnini asida laibak kunmapanda anoba variant lambda variant thengnare haina World Health Organization na confirm tawkhre laibak phabadi virus asibu thengnanaba vaccine puthokre vaccine asina miyoi bagi masada lejariba immune system adudagi hengathanduna COVID-19 bu maithiba pinaba honari adubu tongan ba variant makhal kaya ama thoraklabadi vaccine asigi mayai chamkhibasu yai hoji phawbagi di malem sinba thungna kamnariba vaccine asina thorakliba variant sing asi dagi ngakthoknaba kanna honari adubu malem pumbagi miyoi khudimak telaba matam asida khudimak thunghanba ngamdaba asina anoba virus ki masak mawong kaya ama thorakpa yabagi akiba amadi lairi variant anoba makhal thengnariba sina haribadi pandemic asi loidri haibani loinana virus asi leptana sandoktuna lairabadi anoba variant kaya amasu tholakani haina expert singna phongdokli aikoina variant sing asibu thingba pamlabadi ahanbada virus asibu sandokpa thingba mathau tari